Diabetes tagi matam sana ngakto hodrobadi heart, brain, kidney yauna haksang gi kayat kayada shokchal halle haina Regional Institute of Medical Sciences RIMS ki Director Professor G Sunil Kumar Sharma na pangthokhre wafam asing ase Institute asida Diabetes and Workplace haiba hiram da pangthokhiba World Diabetes Day 2025 thawrung ga mari leina phongdokhibani Institute asina sinlangduna nauna hangkraba General OPD block the free KFT LFT test lipid profile and HbA1c free distribution of IEC materials diet chart amadi free consultation and screening tawduna pangthokiba thorum aduda Director G Sunil Kumar Sharma na makha tarduna diabetes hariba laina makhal ase malemgi apunba misingi chada 13 oiduna miyoibada khwaidagi chawba awaba ama piri amadi English ngani ga yankhai gi matamdadi chada nifu yoduna hena awaba piraba yare haiba prediction tawkhibasu laikre adumoina ma hariba laina makhal ase matam sana khangdokpa ngamhorabadi masidagi ngakthokuna laiba ngami karigumba laina asina matam sangna naduna lairabadi heart, brain, kidney yauna haksangi kayat kayada shokchal hali haiki masidanatana diabetes type 1 amadi type 2 ani sigi manungda type 2 asina miyoibagi chinjak amasung punsi mahingda yamna mari leinana chatpa anaba makhal amasu oiri haiba ofam sing phongdokhi Napoi ngasi tawjari basi mayam se screen tawwa sugar level KFT LFT lipid profile mayam si yengaga apoi gi control naragana kamaina control tawni the lifestyle changes kamaina tawni habisine apoi mayam da thamjari si aduga apoi gi RIMS apoi gi yamna chawba diabetes ki apoi gi endocrine ki expert lai Dr. Professor Ranveer adagi Dr. Romesh adagi apoi diabetes endocrine department yam thuna apoi gi individual department amna hangna bahona jari